Matamgi awan matungina refrigerator amadi washing machine yauna tuan ba electric ke polam sing yum amagi sang daba yadraba polam sing oina sijanabagi chang hengalagli adubu hairiba polam sing asi yarakta matamda isagi yum da laktuna sembagi thabak tawribi naha oiribi sangbanabi oinamna sinpham asida mai pakna sangsinduna thabak tawbuda nupi nupa khaide thawa yauna honaba leptrabadi senthok leina hingba yai haiba utli hiramasugi matangda SKTV news ki chief reporter Catherine Prem Chandagi akhanaba pawdamama Imphal West District ki manungshan laiva Maharavidagi Sangbanabi oinamna English ngani gatrama panda mahagna class 12 tambal lorakpa matamda tha ahumgi skill development ni course ama yaukhi madugi matungda JCRE home solution da field engineer oina thabak puba haurakhi matam maduda thabak tawna graduation su loishankhi Sangbanabi oinamna tapna tamlakpa mahi aduna ngasidi JCRE home solution gi thabak tawna mafam kayada electric ki polam sing sembagi thabak lepa leituna changsilakli ai je sumana koi sangmai center JCRE center amma layeba ko sida moigi free course oina sumana lakpa matamda aina computer tamba sapa matana thengna rakhiba service ne bako adu sida mana field engineering gi post khara lai RSCW gi course khara lai hana haibu da ina hape try taw bane adu khoi mi 30 tamina rakpa matamda ai tomta nupi dum oigi ko adu ngasi adudagi khoi 30 dudagi manung da ai tomta nupi oire adu tum tamaga tha hum khakki course tawra aga ko free course tawra aga field dum la aga dum work se dum taw ngam job placement people matamda JCRE home solution da job placement pibi re bako adu training loiraga adum continue sidum field chat pa hawe sigi lam sida experience ha tar field da tara ko agi training du khaktana adum lapung bhabadi odi gi de do tar su tamma kanda chala kanda magi problem khudi makse adum tam mu khangi bako adu hujiti dum aimoda problem lai try tar loina semba ngam Chahi taruk klom sinfam asida khongda duna laklaba sangbanabi oinam haujikti miyam na khangnaraba field engineer ama oirakpana nongmada yumthong taruk klom da chattuna refrigerator amadi washing machine chingba yadraba electric polam sing semli masana masabu thabak pijaduna senthok leiraba sangbanabi haujikti mahaki imungda mateng pangduna mahaki mapwabusu mahai masing tamhanbada achauba thodang lauri Fresh washing machine sina namna field chalaga seme bako ado atopa rice cooker gumba adagi atopa home appliance masam singse sisina dum yumda natraga khoi in house office ta gumba dum semjai bako induction gumba sina manungda dum seme adu duga akhoi gi sugumba achaw ba haitare puthok pusinda na tai cha da ba haitare ko khoi miro leijada ba adu puthok pusin na tai cha da ba singjina yumda chalaga seme sumaina motor gumba sinba khopasi oi taraga di nongmada ahum gumba di sapangame aduna taba to problem gumba oi taraga di ko adum nongmada yama bada taruk pokti dum sem sapangame aduga lam leiriba jaga haitare service tu gi area tu gi makha su pole ko jaga ja fet nangna boy taraga di Imphal area gumba oi taraga di aina taruk gumba di sapangame nongmada thada 30,000 di dum leng da bita di lai ko sat ni ko office ki na mo office ki tongan gre ko 45,000 gumba di thada dum la na dikhal adu baba na gari driver ne local gari driver ne mama na sum yumda ingol ko daga laye aduga aina sum yumgi namna aina yum pujaiye na dum inaw na pala tamma ko pato bada igi phangai bi sensina dum mateng pange aina dum nam na dum tawe ha tare ko Lamdam masigi haurakliba na hasingna matamgi mamal khangna isa na haijaba senpham paiduna maromdom hingjaba ngamnaba hotnaba tangai fade masina lamdam masigi senmitlon hena fagat hangani haina sangbanavi oinamna haurakliba na hasingda appeal tawrakli aina lairiba skill khutim aksa loina pesa tan ba yagani ba sengna taraga diko koi hujiki youth matamda phone na yam halle ko ana phone je pai ga dawne hujikan gi ipau se khanga dawne elat lai ga dawne sa da ko adu phone de am thina game chana la edi oi ai ta sengna ta ga di naung na su sum thabak tar ko gi hauna bi ai phone je
ꯄꯥꯏꯕꯁꯤ ꯃꯇꯝ ꯀꯌꯥ ꯐꯪꯗꯦꯀꯣ ꯑꯩ ꯄꯨꯡꯈꯥꯏ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯚꯦꯂꯨ ꯂꯩꯕ ꯃꯇꯝꯅꯦꯅ ꯈꯟꯖꯩꯌꯦꯕꯀꯣ ꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯃꯇꯝꯁꯦ ꯌꯥꯝ ꯊꯤ ꯄꯥꯝꯃꯨꯏꯌꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯕ ꯉꯝꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯁꯤꯗꯩꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯍꯟꯅꯤꯡꯉꯦ ꯀꯣ ꯑꯩꯗꯤ ꯌꯨꯝꯗ ꯁꯤ ꯈꯛꯇ ꯅꯠꯇꯅ ꯌꯨꯝꯗꯁꯨ ꯑꯩ ꯂꯩ ꯆꯥꯔ ꯀꯩꯀꯩ ꯊꯥꯔꯒ ꯑꯗꯨꯁꯨ ꯌꯣꯜꯂꯦꯕ ꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯏꯀꯅꯃꯤꯛꯁꯦ ꯁꯣꯟ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯂꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯌꯨꯠ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯅꯣꯡꯃꯒꯤ ꯏꯟꯀꯝ ꯈꯔ ꯂꯥꯛꯅꯉꯥꯏꯗꯤ ꯑꯗꯨꯝ ꯍꯣꯠꯅꯅꯤꯡꯉꯦ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯕꯗꯤ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯁꯤ ꯁꯪꯕꯥꯅꯕꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯂꯩꯉꯥꯛꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯁꯦꯟꯊꯪ ꯀꯌꯥ ꯊꯥꯗꯔꯒ ꯊꯝꯂꯤ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟ ꯇꯝꯐꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯃꯗꯨꯁꯨ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯁꯤ ꯌꯥꯎꯁꯜꯂꯀꯥꯟꯗ ꯏꯁꯥꯅ ꯏꯁꯥꯕꯨ ꯁ꯭ꯀꯤꯜ ꯂꯩꯖꯕ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯣꯏꯔꯀꯥꯟꯗ ꯁꯦꯟꯊꯣꯛ ꯂꯩꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨ ꯏꯁꯥ ꯏꯁꯥꯅ ꯂꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯕꯤꯇꯜ ꯌꯥꯝꯅ ꯂꯣꯏꯅ ꯄꯥꯎꯖꯔꯤꯕ ꯑꯩ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ SKTV ꯅ꯭ꯌꯨꯁ ꯏꯝꯐꯥꯜ